Thobal District ki Khangabok Part 1 da leiba Base Academy da Lalholuk KCP PWG na school thingjelakpa amadi aki akhang pirakpa bu yaningdaba phongdoktuna ngasi Khangabok Part 1 Community Hall da mahairoi singna wakat mifam phamduna khongjang changsinkhre mahairoi singi wakat khongjang aduda saru yakibi mahairoi amana phongdorakpada aikhoidi nauriba tungi mahairoi ngaktani aikhoida aki akhang nanghanbiganu aikhoi larik tamjage aikhoibu larik tamhanbiyu haiki Education na thawaini education yaudana samaj ama chawkhatpa ngamloi chawkhatpa khunai ama haibasi afaba mahai masina oiribani mahai masing tambada ayat apan pibiganu lan gi matamda fauba mahairoi singbu tek ta kaidana mahai masing tamhan ki haraduna aikhoisu santi oina mahai tamba phanghanbiyu haiki Guardian amana haikibada hena paba samaj ama oina bahotnabada education da ayat apan piba aki akham nanghanba asidang tawbiganu hena luribadi sadra singidi akaknaba academic calendar ama leibana lairik tamgadaba matamda lairik tamhaudraga mangjagadoriba asi sadra sing khaktani maram asina school thingbagi mahutta school gi authority ga faminaduna wakhal taminabagi tanja pibirabadi hena fagani education asi tungi yanglen saruni haraduna masibu soidana bahotnaba haibasi aikhoi pumnamaki thaudangni haiki ngasigi mahairoi singna changsinkiba wakat khongjang aduda school da aki akhang nanghanbiganu education free zone ohenbiu school thingjinba yaningde education is our right protection is our demand amadi united we stand for a fear free campus haina thaba placard singshu siznakibaga loinana kholau kayasu lauki Koi wakal na riba tung ki mahairoi ngakne aduna aikoi bo aki khak yawhan bilnu ba education aikoi ki thawai ne ba education yauduna samasama chawkhoi bisu oidoi da bine aduga samasama chawkhoi pa ha bisu mahi masing tena boy ba aduga aduna aikoi bo ayada pan yawhan bilnu aikoi laik tab jagi aikoi laik tab kan ki matam da su mahairoi sing buti ta garden laik tab ni aduna aikoi bo laik tab aikoi bo ayada pan bi ragadi education zone level level में जरूरत है education zone level को focus करना एक कारण भी है लेकिन ऐसे सुंदर और कदर रिव्यू यूनिट नाते थे लेकिन एक को ए अपन तैयार होना लाइसेंस सात्रसिंगसी करी तंबा मतंदा ए अपन पिबा स्कूल चिंजन बिबा असुगुंबा थबग असिते कोई थमोय सोक नुंगाइजदबा फाउजे अदुना मरम ओइदुना पाजना School board authority ga wari sanana bagi tanja bibi duna school board authority singa wari sanabi chhatra singbi busi mema khagna mangna ba sindigan asina maram waraga garjala ma wena thamoy yam china sokjai sa singa school da satlaga tamgada ba lai tu pasingna amadi kali gumba kabu arana chingdan bi dase ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯥꯡꯖꯕꯅꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯄ ꯁꯥꯒꯠꯄꯗ ꯅꯨꯄꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯕ